Political party tarana sinduna Delhi the National Convention on Peace in Manipur pangthokre. Manipur da ingtapa hanjilaknaba N Biren bu Chief Minister gi famdagi lawthokadabani haibagi warep lawkhre. Manipur da hojik oiriba phibam asigi matangda ngahan Union Home Minister Amit Shah na siyer lawduna laibak asigi political party singi mihur sing yawba mifam ama pangthoktuna khanakhraba matung ngarang Manipur gi wakhal manaba political party tara AAP, AIFB, AITC, CPI, CPM, INC, JDU, NCP, RSP amasung Shiva Sena Udhab Thackeray na sinduna pangthokiba mifamna tongan-tongan ba warep mari lawkhibagi manungda Manipur gi Chief Minister N Biren na mahak masamak Manipur da thokliba phibam sing laksin ba ngamdre haina phongdok sakhrabani na Manipur da ingtapa amasung mahausa gi phibam hanjil halang na bagidamak mahakbu Chief Minister gi phamdagi lawthokadabani haibagi warepsu lawkhre haire BJP yaudaba political party taragi mifam adu ngarang nungthil pung 2:30 tarakpadagi New Delhi ge HKS 52 da pangthokiba nei National Convention on Peace in Manipur haiba wakhalon da pangthokiba mifam asuge mifam loising na MPC gi President K Mega Chandra CPI Manipur State ki Secretary L Thoirel CPM Manipur gi State Secretary Khetrimayum Santa JDU Manipur gi President KHH Biren AITC Manipur gi State Convener Dr. T.S. Inausha AIFB Manipur gi State Secretary KH Gyaneswar NCP Manipur gi State President S. Ibo Yaima Shiva Sena Udhab Thackeray gi State President T. Devananda AAP Manipur gi Coordinator S. Bankim Chandra amasung RSP Manipur gi Kangjam Manoranjan oikhe mifam asida wangang khibasingna Manipur gi hanagi Chief Minister Oibo be CPM gi Politburo Member Nilotpal Basu CPI gi General Secretary D. Raja INC gi Jairam Ramesh JDU gi National General Secretary Afak Ahmad amasung party asigi Rajya Sabha gi MP Anil Hekre amade RSP gi Secretariat Member RS Dagar yauki haire Convention asida wangang khiba tongan-tongan ba party singi mihut singna Manipur da hojik oiragliba phibam asigi matangda kupna khanakhe loina na matau karamna phibam sing ase laksinduna Manipur da mahausa gi ingtapa tangdu laitaba phibam purakadagi haibagi matangdasu mari leinaba wafam sing phongdokna kheng mifam asida saruk yakiba singna tare tara thokna khanaraba matungda warep mari lawki haire warep sing adude hojik Manipur da oiriba phibam chapchana yengsinaba National Political Party singi delegation ama Manipur da thaba amasung delegation aduna yengsiluraba matungda makhoi gi recommendation ama union laingakta pisinduna Manipur gi wathok sing loisanaba mathau taba thabak sing lawkhathanba Chief Minister N Biren masamagna Manipur da hojik oiriba phibam ase laksinba ngamdre haikhrabani na state asida ingtapa amasung mahausa gi phibam hanjil halangna bagidamak mahakpu soidana Chief Minister gi phamdagi lawthokpa numit aduda laibak sinba thungna Peace in Manipur haiba wakhalonda Solidarity Day pangthokpa amasung wakhalon manaba party sing AAP AIFB AITC CPI CPM INC, JDU, NCP, RSP amasung Shiva Sena Udhab Thackeray na amataway na Manipur da ingtapa hanjilaktriba phawba Manipur gi miyamga khusamna na thabak pangthokmina bahai basene warep Maria se ngarang pangthokiba mifamna yenadana lawkhibaga loina na hawjik Manipur da thokliba irangda miyoi 130 henbagi punse mangkhibagi damak ngarang gi mifamda saruk yakiba singna minute ama tumina leptuna awaba phongdokhi haire